Mami TV na leptana miyam gi service tawduna lakchaba sayani mapung phare iram dam sigi yam chawthok sani ayraba ima kaithel gi ima singda ngamjaba khudol pot amadi free medical camp ama sinjaduna achamba thoram goloina kogi foundation day gi thoram asi pangthok sagani maroina kogi staff sing department khudimaki editorial technical section de lebiriba koi punamaki yam unity oiba amaga yam cooperation leinaba si punamak sidagi ngasi leptana Mami TV na chai ani chupna miyamgi service tawdun lakpa ngamjabani masidagi hena pakthok chawthuna leptana program makal kayama pangthokpa maman biu haiba pandam sida koi iramdam sigi oiba yam chawthok sangai bang family haiba wakhalonji thamjaraga yam asamba thorom amaga loinana imagine sida ngamjaba khudol khar tamjabani Pumnamak pu Mami TV gi mahut sinjaraga anirak suba foundation day na lakpagi miyamda nungaiba phongdokchari loinana Mami TV bu awangba thakta pukhatpada thodang yabiyu adomgi mamal yamlaba suggestion matam pumbada taramna okchari Art and culture bu awang mathakta pukhatna bagi pandam thamliba lamdam sigi amata ngairaba TV channel asigi chahi ani mapung fana pukning thogot pi bagi ikai khumnaba uchari Entertainment, news, sports, health, amadi, education gi makhal makha kaya mai pakna sandok charakpa chahi ani mapung farak le masigi damak miyambu tawna khangbu chai. This time, we are making arrangement to celebrate the second Foundation Day with a free medical camp in collaboration with the Indian Psychiatric Society (IPS) for the benefit of Imas of Kwaramban Kaithel on the 5th July 2022 at Ima Kaithel. Thanks for supporting Mami TV. Mami TV da chenda chongjariba aikhoi apunbagi pangal lokseng khatan nate miyamgi achoba support na ngasi chahi ani mapung fana lepa ngamjaribani tungkoina pangthokpa ngamhanbiu Media na khunai sida lawiba thodangbu khangbiba amagi chahi ani mapung fana sogatibagi dama tawbimul khangba uchari Iramdam sigi thaudong athopayada mangjin thana chen chongjariba electronic media Mami TV ngasidi sahi ani mapung fare miyamgi thojadagi masigi damak tawbimul khangba uchari Hanba laitaba thaunaga loinana ngamjaba thakta iramdam sigi electronic media gi thaudang ya jarakpa chahi ani mapung fare miyamgi thojaldagi masigi damak tawbimul khangba uchari Mami TV to ang second foundation day guang may thailaina may kapum na ta na ila may khatni thunku may dawe asai nga na may kagwai re changkom loba may khangta thunku we khatni nang yu tuang kaman ko may suggestions ta lani na infana ba me Miyam gi seba tawjariba Mami TV bu sahi ani mapum thana saugatpibagi damak ikai khumnabu usari makhata na hena phagatba mapuna pina bisan Second Foundation Day matnadinga Indian Psychiatric Society IPS to kithoa free medical camp July tarik nga kumsang nila som nila nile ima kaithela khwairamban kaithel nuti adinga gungal na simhi